Makhadarpada Assembly the budget ki wa khanaba miyam na taning loy lairiba issue sigi warosin puraknaba khanaba phagani okram ibobi Assembly the budget ki wa khanaba miyam na taning loy lairiba issue sigi warosin puraknaba khanaba phagani haina Hanagi Chief Minister Okram Ibobi na phongdokhre loinana lanjenariba sing masagi mafamda hanjil hannaba amadi district amaga changnaba yadana lairiba si Karamba matamda yahangani Kuki MLA Tarabu Assembly the changhannaba House ki members singi mot longnaba session asigi matam kaithokpana hena miyam na penagani haina sumahangna thamkhre chahi asigi February 19 da Assembly da Governor na thamkiba warol adu miyam gi damak lengakna akhannaba kanaba singi warol suna yawrabani haiduna IPR Minister Dr. Sapam Ranjan amadi Water Resource Minister Owangbau Niumaina Manipur Legislative Assembly gi taruk suba session gi Governor address ki thagalakhiba motion of thanks ki khanabada saruk yaraduna CLP leader O Ibobina phongdokhibada chathariba assembly session asida budget ki demand pumba numit humni da subchinduna lanjenariba sing masagi mfamda hanjil laknaba amadi district amaga changnaba yadana lairiba si fanaba loinana Kuki MLA Tara assembly da changhannaba house ki members singi mot lawbada session asigi matam lawbana miyam henna penagani state asida tholiba irang asigumna leiba asi khaktanatana malem gi atopa mafam kaya da su thokiba laikhre State asida su mamangda naga Kuki paite mitay pangal marakta irang thokiba adu kangluk khaidokna duna tongan mafam singda leina khibadi oikhide matam aduda mihut singna su keke chungchinna duna warosin purakna ba honaki state asigi hojik ori fibam asida budget khanari bani haiduna assembly da wangangna gadawriba asi miyamna taningba oroi lairiba issue asigi warosin purakna ba lambi ama khana bana fagani Manipur ki irang si Prime Minister natraga Home Minister ki thakta thabak paikhalakpada yamna thuna aduma control tawduna nakal animak kauraga wari sanaduna yanaba purakpa ngamgani thajai Manipur lengakna center na paikhalakpa thabak thoram sing paikhalakli ngamkhai ki sambal khare kumja 2010 da kilometer 10 rom tabak fencing kharamba adu hojik kayam hengatpa ngamlabage matamduda icham kawba lup amana lam mangle haina kanna yetkhibani ngamkhai sambal khaba asi kilometer 500 khagadabana hojik khariba sambal khukha asida kharabadi chahi nifu yankhai hena changani state asigi oriba fibam asida nongma gi changdaba yadaba polam sing pusilakpana maru oiba paw oina tanari kumja 2004 dagi urep uyung tamduna kumja 2007 ta thabak haukiba Imphal Jiribam railway project progress leram labasu center gi luchingba sing laklaga nauna urep uyung tamduna leire Thabakta khumang chausin badi irei leite haina su o ibobina phongdokhi khadarak update asidi explore Manipur update tagi lakhocharke Thadou Students Association TSA na any Kuki sing ST list tagi louthokadabani haina wakatkhre